अहानबदा मरोइबा पाव राहुल गांधी की फ्लाइट डिले तौबना भारत जोड़ो न्याय यात्रा अयुक्त लंथानब तौरमदु नुंथिलदा तौरगनी ज़िरीबाम दा 35 सुबा ड्राइवर सिंह नुमित की थौरम पांगथोक्रे चीरब तानफम सिदा ड्राइवर सिंह नमियाम की दमक लौरिबा थौदांग खंगपियु हाइना AZRTDU की प्रेसिडेंट अपील तौरक्ले नॉर्थ ईस्ट विंडोना संदोक्सरिबा नुंथुल की पाउमिंग ताबिरिबा सिंहबु ꯆꯟꯃꯕꯝꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ ngasi Thobal district Khongjong War Memorial Gate manakta leiba private ground amadagi ayuk pung 10 makhaida lamthaduna chatpa haunaba thorang toramba Bharat Jodo Nyaya Yatra Rahul Gandhi ki flight delay tawbadagi masa yoraktribana maram oiraga thengthare Rahul Gandhi Indigo ki flight number 6E2907 da Imphal ki airport da nungthil pung amaga minute 13 taba matamda yorakpa yai hairi marak sida yatra sida saruk yanaba Karnataka ki chief minister Siddharth Maya amadi deputy chief minister 𝐁𝐫𝐸𝐬 Imphal Yorakre Atay state kayadagi yatra asida saruk yanaba delegation kaya hanana yoraktuna leire hari Kuntra mangarak soba drivers day ki thoram ngasi Old ज़िरीबाम Road Transport Drivers Union na senduna ज़िरीबाम ki Bapupara office complex ta pangthokre ngasi ki thoram madu ki manung channa ज़िरीबाम Drivers Union ki maike digi thoram madu da saruk yakiba drivers singi imung manung da chana thaknaba singsu yenthoki thoram madu da Old ज़िरीबाम Road Transport Drivers Union ki president and Sadanandana Drivers Day na lakpada ahing nungthil khangdana miyam gi thabak tawriba drivers singi thodang amadi makoina thengnariba awaba sing asi miyamna khangbiu haina phongdoki makna hai kanglof anigi irang asida drivers singna yamna wana honaduna miyamgi nongmada sangdraba yadraba potlam sing pusilaknaba kanna honari amadi pusilakli loinana drivers singna awa saitheng kaya ama khangniba chairak asida drivers singda fuwa chaibana singba thabak kaya ama thokliba asi makata na tobiganu haina phongdoki हौकिबा 1989 की ngasi tarik asimaktada akhoi manipur gi damakta maliba asigi damakta awaba saruk kaya mayong nadana pindham kambi thidana ahing nungin kaidana akhoi manipur gi mapalam dagi sangak iba polam sing kaya imphal yongna pusalaknaba honajariba akhoi gi luksi jarba driver kaya akhoi hawai pikhamnakiba minute asibu akhoi gi driver union driver sing ki numit haidana akoi observation tawdana laksabani Garang All Assam Manipuri Women Meira Pabi Coordination Committee ki makhada leiriba Borkhola subdivision ki oina mioi konma thoina saba anoba executive body ama semkre loinana mifam haudringaida Manipur da May 3 dagi ngasi fawda ima leva ki damak thawaina pontha pi khraba athoba singi damak da minute ama tumina leiduna awaba sufongdokre thoramga mari lenena junior national thangta championship ta goal kunmapan loba ngamla khraba Borkhola Chanpur Kasargi Sanaroi Yanglem Rumi Singh Habu Borkhola division ki mera lupna memento amadi lengyan fi piduna puning thawatki thauramga mari lenena central committee ki advisor advocate ngangom Ramakantana hai mera paibi luf asi Assam da khwaidiki mapangal kanba luf amane luf asibu aranba lambi amada lana lamsing kigadra haina chingnabadagi isagi ithau kaya kaithoklaga senarakki bane handak Srivar da pangthokiba marifu mari suba nupi lan adusu ichil inau Kharaga bab tanadabadagi yamna wana pangthoki haina mahakna makhatana phungdoki Assam da khwaidagi hena mapangan kan organization se main board puto se haiba all Assam Manipuri women Meira Pabi coordination committee na se ai basi ai kasi siang ai do haidok chang ma'am this is one of the strongest organization khwaidagi kenona ki basi asi organization aina basi posi atopa borom khakta misguide to vitra haibagi chingjabaduna aina kena tawjaraga basi aigi matam mangna aidi kena tawna ai isagi matam khra mangjerasu ai yakin ba matam de kaithok teraga mayam ni se kena makhatan pasi posi aidi right way of the thamba phabra haina aduni ado koina ai matam nung dai gani maida degi gangom ramakant to kibi yai tumina legi bi yai oja gorobani kotha ki bi yai seorna kotha ki bi yai teima bibabati kotha ki bi yai maida di utpiya ro masi koi asina maru ko pandam Thauramadu da wangang kiba konjengmam ongbi Aruna Devi na hai Meira Pabi haibasi yamna maru oiba amani hauzik Manipur da thokliba asigumna ekhoi kasar da thokloi haningai leite ima Meira Pabi singna hauzik Manipur da lan thengnari haina wafam kaya amasu phongdoki
khoi mera pai bi se lai ta ba ya da ba ngasi manipur da thoi ba I hau se khoi se ga thoi dai lai te ni pa na di thora ga di moi hana pha pun da na puna chakhar gani aduga khoi nupi khoi na lan thing na ga da bani manipur da theng na ri se haji khoi imai ben maira pai bi na manipur nga in imai ben maira pai bi se le ram da di hajik su imai ben maira pai bi hing tum da na sarok ka lek ta na lai ba ma se khoi kau roi si manipur da ima sing na tawri do ai khoi su chat la ga ne moi gi mateng pang ga da ban moi na ngamuk ta ba tan ja da khoi gi moi gi su khoi gi ai khoi na chat la ga mahut chin ga da ban ni hai ba cha ai ngasi borokla gi division gi imai ben sing da I tham jan Amaromda Kangabam Gauramani Advisor Central Committee na miyam da pautak piraduna hai leiba ki thabak thoram taubada 𝐍𝐿𝐴𝐬 kaya lakani asigumba tanja lakpada yariba makai fazaba wahaina bab tahan bigadabani haina miyam da phongdoki ꯃꯌꯥꯝꯒ ꯈꯣꯝꯖꯟꯗꯅ ꯆꯠꯇꯅ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯑꯃꯠꯇ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯖꯥꯇꯤꯒꯤ ꯆꯥꯎꯈꯠꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯁꯤꯒ ꯑꯩꯒꯤꯅꯤ ꯑꯗꯨꯒꯤꯅꯤ ꯑꯗꯥꯒꯤꯅꯤ ꯅꯠꯇꯦ ꯑꯁꯤ ꯇꯧꯗꯅ ꯀꯩꯅꯣ ꯇꯧꯕ ꯏꯁꯥꯒꯤ ꯑꯃꯥꯡꯕ ꯈꯣꯡꯒꯥꯏ ꯃꯗꯨꯕꯨ ꯇꯨꯡꯑꯣꯏꯅꯅ ꯊꯝꯃꯦ ꯍꯥꯏꯔꯒ ꯁꯃꯥꯖꯀꯤꯅꯤ ꯃꯌꯥꯝꯒꯤꯅꯤ ꯑꯩꯒꯤ ꯖꯥꯇꯤ ꯃꯣꯠꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯠꯇꯕ ꯌꯥꯗꯕ ꯑꯃ ꯑꯣꯏꯅ ꯃꯌꯥꯝ ꯆꯠꯂꯤꯕꯅꯤ ꯁꯦꯟꯇ꯭ꯔꯦꯜꯗ ꯇꯥꯏꯅꯕꯤꯗꯨ Leimakhong Power Plant Heavy Fuel Leak Oirakiba Aduga Mari Lenena Mafam Adugi MSPDCL gi General Division da DGM oina leiriba TST na Devi mu masagi mathau ningthina pangthokpa ngamde hairaduna disciplinary proceeding gi manung channa makha taba order ama thok triba fawba khudaktagi suspend tawri haina MSPDCL gi Managing Director oina leiriba NG Subhas Chandrana Singh na thokpa order amana khangalakli order asina makha taraduna suspension manungda TST na Devi gi headquarter ase Mari Lenaba Division adugi headquarter da oigadabani amadi authority ga ayaba yaudana mahak masagi station thadokpa yaroi hairi Electronic voting machines EVMs lawthoktuna hanagi ballot paper na mahut silhallu haiduna EVM hatau sanyukt morcha haiba banner gi makhada amadi maming leiraba advocate singna luchingtuna amasung India gi citizen amadi advocate singna sanjuna chatharakliba khongjang asiga mari lenena miyamna su saruk yaduna amadi khongjang asida sogat pinaba hizam Rajendra Singhana phongdokre paugi mifam amada wafam asi phongdokladuna mahakna hai lakliba January 13 ta Supreme Court ki gate mamangda democratic oiba mifam ama pangthokani masida Chief Justice su yauhannaba pandam thamli loinena mifam asida EVM season nabana democracy da piriba amadi lakpa yaba awaiba singi matangda khanaragani hari loinena khongjang asida miyamna su saruk yabina ba appeal tarakli भानु जी और मेमन प्रचा जी ने जो अभी जो आपको सबको संबोधित कर दिया मणिपुर में हमने जगह जगह पर हमने पोस्टर चिपका दिए हैं एक्टिवेट कर दिए हैं जो हमारे जो कार्यकर्ता है असम में जगह जगह पर जो है हमने कार्यकर्ता को एक्टिवेट कर दिया हमने ऐसे नहीं है कि हमने किसी पॉलिटिकल पार्टी को जो अपोजिशन लीडर्स को हमने प्रपोज नहीं किया हमने सबको इनवाइट दिया है लेकिन उनको डर है कि ईडी सीबीआई की डर है तो हमें कोई ईडी सीबीआई की डर नहीं है उसकी वजह से जो है जैसे राहुल गांधी 14 तारीख को मणिपुर इम्फाल से अपनी यात्रा शुरू करेंगे तो राहुल गांधी के सामने ये जो पोस्टर लेकर के लोग खड़े हो जाएंगे जैसे आसाम में घुसेंगे तो आसाम में भी यही हमारा कार्यकर्ता EVM हटाओ संयुक्त मोर्चा के कार्यकर्ता आसाम में रहेंगे उसके बाद अब वो बंगाल में घुसेंगे तो बंगाल में भी सेम उसी तरीके का हमारा कार्यक्रम रहेगा क्योंकि ऑपोजिशन लीडर को भी जानना जरूरी है भाई EVM हटाओ की जो है सिर्फ सरकार के ऊपर नहीं Hauzik Paugi Marak Thatna Ten Break Amatang Lominasi Diabetes ko loina hingliba sing tha magi manungda control to bangamle urea creatinine wangbasu tha magi manungda hanthaba ngamle khong hamba nungai tebasu numit manga nigi manungda fahan bangamle pile saibadi nungsang nabasu chama da chama fahan bangamle cholesterol wangba numit kunida normal oi bangamle BP wangbasu tha magi manungda normal oi bangamle fatty liver oi basu tha magi manungda fagat han bangamle pumnamak natural oi ba hidak makhalna lying jabani hakchang da sokadaba side effect amata laite makata na hidak chabagi mathau su tararoi hena kupa parol gi damak ngasimak langsin birau diabetes hospital soibam laikai ayangpali road opposite Karkinos Jennings Hospital Porompat Imphal East near Punjab National Bank
welcome you all to UNAPO School Chanum, Imphal East, a fully residential school ranked Manipur #1 in All India School Ranking Awards 2023-24 by Education World in Co-Education Boarding School category. Academic session for 2024-25 will begin on 1st April 2024. Registrations are open for classes 4 to 9. Hurry up for registration. Introducing a newbie challenge at SS Career Solution. Admission open for Sunday and daily classes. In this program, you will be able to be a powerful communicator, speak with tonality, get the pleasing personality, enhance your beauty and lifestyle. Sense of wellness and helping behaviors, table etiquettes, learn cleanliness and hygiene culture, art and craft as hobby, and culinary skills. Limited seats, so grab the opportunity. We also provide a specialized classes on main topic like vocabularies, voice and accent, intonation, and grammar. For more details, contact SS Career Solution, 2nd floor, Gypsy Building, More Market, Pauna Bazaar, Imphal. For more information, kindly do call us at 762-896-0947. Break matungda mayam bataramna okchari makhada pa baw pizari. Kamelok nungsumda khulngakpa singna lariba mafamda AR na narol da changduna lesil lambadagi mafam adugi akoibada lariba miyam mairapabina haunaduna AR sing tanthokre khulngakpa singi mafamda AR sing na narol da changsiliba si AR singi kari aronba agenda laibano haina lekai miyamgi maikidigi hanglakli. Hiramasiga mari lenina ngarang nungsumda paumi singa unaba amada uyum poki khunja Thonawzam Utarani na hai May ahumdagi hauraga thokliba irang asida lengak na maikei asigi miyam singbu mapung fana ngak senba ngamdana lakpani adubu ngasidi isagi iramtam ase khulngakpa singna mapung fana ngaksaba hauraklaba matam asida AR na khulngakpa singi camp saba yaroi haina ngaihak leitana athingba piriba ase AR singi kari karamba aronba agenda laibano Kari aronba lalong leibano AR na itattatana khulngakpa sing leibana athingba piba amadi khunja singda pukning leita handaba asi pendaba fawi maram asina tha asigi taramanga fawgi manungda mafam asigi akoibada leiriba AR sing lengakna lokthokadabani karigumba lokthokdaba taragadi mafam asigi miyam singna lambi thingduna AR sathok sasin tawhalloi AR gi jurisdiction su natana mafam atuda laksinduna khulngakliba sing leibada athingba pirakliba se haksina lawi haki Khungang asida leijaba ngangi parja amani aihaki imingna thonamjam tarani tong ngasi aikhoina yumpok amadi sanung nongsung kunseida ngasi volunteer laina aikhoigi volunteer na ngakna khungang asida Assam Rifle na ngasi lon na changsin biramba makhoigi mafamda masi karamba Assam Rifle gi agenda laibana no masi khungang asida leiriba khungang mungak chanaba parja ima event singsina asuki mati aikhoi nungaitaba amadi yaningdaba poi maramdi tarik 15 gi manungda Assam Rifle asi aikoi yumpok amadi nongsung gi jaga seida changakpa yaroi haiba wafam asisu khungang asida leiriba ima event singsina masi aikoi gi kendra gi MLA amadi aikoi gi Manipur puna mapung lengak piriba chief minister gi mafam dasu puning sinjari amadi loinana ngasi aikoi gi red zone area jaga oiriba aikoi gi yumpok khulasi nongsung khulasi sta parjamia masina suki wana aikoi kukira lauba singsina tatana singom de attack toropa matamda aikoi na ngakthok saduna leirakpani ngasi di parja aikoi na aikoi gi lengak charba matam masri sidaida asukwa ba amuk Assam Rifle singsina maikoi gi aron be agenda kaya ama pusalalaga ngasi parja aikoi da awaba pibiri base ngasi tawbiganu mamdi lengakna masibu yengsinbiraga athupa matamda tarik 15 bogi manungda aikoi gi Assam Rifle asibo aikoi gi jaga asidagi yumpok amadi nungsung gi jaga asidagi lokthok piu haibasi tatana aikoi na puning jingsinjari lengak pasingsidida Haukiba Sagolsen amasung irai numit ani asida mafam kharada nomai kapnaba amadi miyam tholaktuna khongjang sangsinba leikibana sarangnaba khara leikhrabasu pulisna akanba section thorang lokhatki amadi thokaningtaba thodok amata thokiba leite haina police control room dagi thadrokpa cherol amana hairakli security force singna loising loya amadi irang thoklakpa yaba mafam singda maru oina Thobal Kaksing Imphal West Imphal East district Hautak Tampa Khunau Makhalaikai Hautak Filen Hautak Tampagi akoiba mafam sing amasung Khulkayada thiva humbagi thabak chathaki loinena national highway number 53 amasung anida nongmada sangdraba yadraba polam sing putorakpa gari chama 35 amadi
chani nifu mapan akanba security ki section tharanga loina irang thoklakpa yaba mafam singda security thamduna gari sing apan ba yauduna chathana ba honari hari manipur gi chinga masung tamgi tongan ba district singda checkpoint chama nifu humdoi semkibaga loina state asigi tongan ba district ta thokiba thodok singda chena ba mioi sani kuntra mapan rom police na detain tawkhre amadi miyamna lana sandorakliba video singa sibu thazabi da naba amadi lut tawkiba kulai sing police ta sinabina ba appeal tarakle Aroiba Maraiba Pau Amuhana Pizari Rahul Gandhi ki flight delay Taubana Bharat Jodo Nyaya Yatra Ayukta Lamthanaba Taurambadu Nunthilda Tauragani Zariwamda Kuntra Mangarak Suba drivers singing Numiki Thoram Pangthokre, Chirava Tanpam Sida drivers sing Namiyam Gidamakta Loriba Thodang Kambiu Haina, AZRTDU gi President Appeal Tarakle. Northeast Windona Sandok Sariba Nungtil gi Pau Matang Asada Loizare, Miang Tabiriba Singbu Amuka Hanna Chan Mabamna Khurumjari.